Manipur की सेम द उछलता है बजे लेबा पजापुन मक्त सु उछितबा ngangbagumbaneba aduna akoina mai kari marangi no haraga akoi simonda singtoangena akoi mayam ji kari basmani ngaibani kari personal ni ngai tabgi ngangina singjamai ki praja ama oina thoktum sujata haiba nupi sina migi personal oiba life tamana kungbau chingdaba haiba maram do koi ngai tabgi singjamai ki praja ama oina tholakpani adugi jumatakta mana haiba mi poche Manipur Prajagi Shem Manipur ki Shem amada ngangiba potneba akoina mana mairagi imagi tholokpa matamda lebaki issue doiro amadoro ngangko matamda akoi mama amomoina support tawi adubu mana hairaiba potse kari nuaitaba leibagi no mana direct mi ki personal oiba wa nganga ise akoi nuaitabagi singjamai ki praja ama oina mangonda kari maramgi hairiba no haibagi sengtok hange haibagi akoi mayam ji punbaneba mangonda kai sumda tawdaba nateba mana usilata bado mana Manipur ki सेम द उछलता है बजे लेबा पजापुन मक्त सु उछितबा ngangbagumbaneba aduna akoina mai kari marangi no haraga akoi simonda singtoangena akoi mayam ji kari basmani ngaibani kari personal ni ngai tabgi ngangina